astronaut-singna Sundrangda Thagatkhiba amadi halakpai wa aikoina ngahak leitana dum tari. Aikoina khangdawdi Sundrangda chatluba halakpa haibasi masi matam chuppada yam achau risk kya dum sagonaribane. Adubu adum hana khangbirabra hoi khangbasu soidana yawginamgani madudi space da Sundrangda chatluba haibasi masiga asingba real pioneers ta lagadi aikoi miyoiba natte. Hoi aikoina moibu thagatpi boiragasu tasingni space hak thingnaruba hairurgadi aikoi miyoiba natte animals saasingni. Hui yong uchi haudong makoisinani miyoiba aikhoigidamuk hakthingana thawansingi poron hangdokpirakhiba. Adubu aikoigi ahanba cosmonaut sing asigi maraiba kari oikhi haiba asigi matangdadi ayama matamda scientist-singna losilagata lakhi. Rocket leire spacecraft leire dana Sundrangda phathekte aikoi miyoibana hana paikhatluba yaba nate yam thina khudong thingai ni thawoina Sundrang tana chatlaga siruba kanasu pamoi. Matangsida scientist-singi kokta thoidopa sa makhal khara siznaba yani haibasi moigi wakhal lakhibane. Sumdongdana Sundrangda Thagatkhiba khwai ahanba thawai panba jibasi sigi uhi wahide nganba fruit fly haina khangnaba hing makhal asna oikhi. American V2 rocket ama tongamoi Sundrang yaururaga malemda muk hingna halakhi. Matung tarakpa chahi anigi matung sigi chingsinbagi sakti amata leitraba Sundrang asna aikoi yanglen panba jibasingda kari kanama makalagi effect pi haibasi changingnabgidamuk thawoina moina yong amamuk thagatkhi. Yong asigi maming Albert II haina khangnakhi. Panbayai Albert I asisu yong ni. Sundrang yauruba ahanba yongsi mana oizaramba yabane adubu laibak thibadi paikhatpa horokpada magi rocket si kaikibane. Aduga Albert II su Sundrang yaurui haibitane magi khongchat asisu maraibak phabdi kisu kaude. Prithibida halakpada magi prachut bera torokpadagi masu karaga tasilakhi adum sikhi. Asumna maraibak thikiba jibasi makhui ani khak natte kokthong ni. Matamsida scientist-singna space da khwai toina thagatpa jibasi yong amadi hui anisi oirame. Thagatringai operation hana tawraga Saasinggi hakchangda sensor makhal su hana hapsilibane. Moina sor honba mihul chongba somda naina hongnaba aduga thagalamdaida masam montha tumthanaba sedative su thakhigadawribane. Adubu hai savani matamsida makhoi shibagi changsi ukhap wangi ohum thagatpagi manungda ani dedum sigalli. Bhavna sagatpiyu sigi siba yabai chang fatal rate asimasi taibung miyoibda koiramadi kamai tawne. Sundrangda ahanba Thagatkhiba uchi yudugi maraibak sodum balidan oikhi. Adubu hauzik haijakribasing asimagdi sutnagi wahaudokumbane wari horakpada mangairi. July tarik 12, 1951 Soviet Union na laikhadagi kilometer chamaga ma wangkhatpa wangbada sigan amadi dijik kaubu hui ani thagatkhi. Sigan amadi dijik hui ani si Sundrangdagi hingna halakhi haibasika miyamda khanglagasu atai akupa paudi chahi nifu chupna losillaga thamakhi. Konamadi maka phungdorokhi maduri dijik prithibida halaba matung madi chayol amadagi hina hinglamdre. Mathangi mission chatpada ma siramle. Adubu sigandi madi maraiba phahore maduri madi chahi 10 amagi hinglamkhi. Sundrang thi humjinbagi mukha chatharpoina hauzik mangda leriba mission asidi prithibigi lambel prithibigi orbit tanani sa ama thagatkadoribase. Sigi laika hariba hui amomasna prithibigi orbit yobongamkhiba ahanba jiba do oikhi. Adubu orbit yongjaraksu laika Prithibida mukhanna halaroi haibasti scientist-singna mangjawnana khangkhi. Orbit pung 8 leramaga mahak sikhibane. Upai leitraba apikpa jiba masasna khudong thibana thalaba Sundrang astai mathanta pung 8 lelamgadabadu ekhoi amuktang su bhavna sagatna se. Expert kharagi matmatungina laikana hathuatu sikhibagi maramsi magi oxygen supply da bera ama karakpadagi oigani dana phungtui. Adubu atopa scientist kharanadi henjina saba maisha
overacting na maram oraga sibani dana so hairi theory si makal ne aduga laika sibai paw si sumyam dadi yam kona khanglakibane maraibak thikraba laika gi matungda atopa hui ani maksu thagatnaba sem sakhi mission asigdam moina madok belkam distrel ka hariba hui ni semu khanki training hana ning thina tawbiraba matungda thagatkhiboi bana makhoi ni stay orbit pung kun manga lelamaga prithvi da muk hingna halakhi masna belka amadi distrel ka space exploration gi stars o hinki ikui dine distrel ka di masa phaba macha taruk su pokribane belka amadi distrel ka makhoi ni space tadi amuk hana chatkidre matang sta ikoina khangjin bi yai madudi space ta thana budamuk scientist no hibu pamna khalibsigi maramte moidi irai laina train to bi yai amadi yam ingba madi yam sabak condition sing da su susin na hingba ngamgale adukini yong da su sundrang yoruba apau bu kharadum lai sigi hem ko bu yong asna chimpanzee astronaut ahan boy ki jingsin bi shakti lai tarwa sundrang sta su achamba thogai macha macha sing dum to bu yai oithui haibasi masi scientist sing da khanghan made hemna yam chauna tengbang bikhi aduga magi sundrang khongchada sisu maraiba phakhi space dai halaba matung hem tongan maju sing da ma chahi taratret hinglamki space history gi museum da ngasisu magi mangpham leidi finally mamai thangdadi myoi blakdagi wina kanagu mama sundrang tamna direct paikhaluna bakitan jadu yorakhi April tarik 1961 Yuri Gagarin haribna pasna sundrang yaukiba ahanba taibang myoi ba du oiki adubu masi oiduna makhatana sundrang da sasing thagatpadi lepa leitri 1969 da boni kobu yong asi orbit da tha ama lehluna gnamak thagatkhribane adubu boni masa jara soksilakpadagi yam thuna dum halaki prithvi yorop supnai nongmagi matungda ma adum sikhraga su boni gi space kongchana scientist sing da sundrang na hakchang da piba on masing matang da hena munna khangan biramki hena phaba maram amagini haijaraga su myoibana sundrang hek thijin humjin ba horukpadagi hongna jiba kaya amagi punsi su khamu thakta lomkhrabane felicet ko usigi hodong sisu outer space yorure prithvi de yojaraga su masu yam kuina hinkide tha khara leragdum sikhi sibana ba thoga su thuna kaukhinaba lumna lawdana ba haiduna scientist na moini space program da seasonary ba hodong singsi maming amata thon kide felicet sisu mana hingna halaba matungda thon kiba mingni loshila pusta haijaning bo famde ngasi queen space at pasi ngasi yam safe ore ka hainari basi masi maru oina ekhoi gi matu jom marup sing snai khoi gi scientist sing da yam maru iba parasing tambiram badagini sense amada yam ling na haibi ai to zomba astronaut sing na socket khongjal gi mingda kathoklam laba moi gi thawai makhoi gi energy sing adugi mahi shoi koina chaba yauri haibasi ekhoi ning sing bisi